अहानबदा मरुइबा पाउ पिजरे गाड़ी हुरानबसिंगी मथक्ता मिडियम चंगनबा SIT सेमना लेरे हाइना चीफ मिनिस्टर एन ब्रेन फोंदोक्रे Opposition की MLA के रंजित जेरो अवार्ड मतमदा BJYM के थोमी सिंगी थवोंग यानिंगनबा फोंदोक्तुना हाउकी पुनिंग पिंसिनख्रे Kaibul lamjauda heritage park sana bahaina lepa leitana ngasisu Kaibul gi forest gate wakan mifam chakre hojik irang thokle Sega road konjeng hazari leikai leirak amadi jalar leirak ki lambi sembi dabagi mayokta matam kaktana lambi jinbagi kongjeng changsinkhre Amadi haukiba pung kunmarida Manipur gi oina COVID-19 gi anauba case marifutara nipan thengnakre asiba amata yaukidre Khurumjari Dayapati Senjamna Hojik Numidangi Pony TV Prime Time News Pizare Gari Huran Basingi Matakta Special Investigation Team SIT ama semduna District Khudingmakta Gari Huran Basing Fanana Basem Saduna Leire Haina Manipur gi Chief Minister N Brena Fongdokre Ngasi Taraganito Shuba Manipur Legislative Assembly gi Ani Shuba Session gi Mangani Chanba Numita Khangabok Esigi MLA Okram Surjakumar na hanglakpa wahangi pakum piraduna Chief Minister N Brena Assembly House na hai July kunmanga faubada gari chaniga marifu mari aduga gari huran ba chaniga nifu humdoi su fagat ke mahakna makha taraduna gari huran ba sing fabata natana number thadaba gari khuding maksu fanana ba khanghan kre haina fongdokhe Vehicle thefts si deal down na bakoi tuan ba team semgre aduga loina na tawrum matung ne koina 25 July bawda koina 284 vehicles koi recover to bunga mis haba su vehicle liter su mi chani nifu humdoi ni faris case lising ohum ga changwa trampan se mi amamam na tawbuna te haiba 246 ge group point tor ga gari tara hora lamba manga hora lamba toramba adugumba mayan no torga laibak thibana gari khara ma phangdab yawe workshop ta kaida pusalaga thugai khiba tawgiba koncha on tholga yon ga adugumba gi pochu adum leitaba nate CCTV की सर्विलेंस याम कन्ना कोई कन्नले कमन कमांड सेंटर कोई हांगा काना यामना पजना कोई मॉनिटर तौगना खोतना याम कन्ना मधुगी हुजिकी कोई 24/7 कोई कन्ना वाक तो होली मधु हेना कन्ना तो हुनबा सो कोई होना जगे न थमजगे नंबर थादबा हेक गाड़ी इलीगल गाड़ी के लोइना फार काना सीज तौग थमे अदुगा कन्फिस्केट तौगनी अदुगा चे सांग यावु सिंदु नंग पीबा सिमिलरली डिस्ट्रिक्ट अतै दसु हाइबा सेम ऑपरेशन से कोई सथरी Chief Minister N Brena Lengak asna changsiliba war on drug ki matangda paikhatliba thabak thauram mai pangna changsili amadi lepa leitena changsin khikani haina fongdokre chathariba taragani thoi shuba Manipur Legislative Assembly gi ani shuba session gi mangani chanbe numitta Chief Minister na hai hojik fawbada brown sugar kg lising ani chatruk amari futara dasmik taruk opium kg lising ama chatruk kuntaruk dasmik mangaga loinana liter chaniga kunmanga fagat khre Amasung lak tara rom ki oigadaba WY tablet masing crore ama lak nipan lising mangaga chamri humfutara ni thoi fagat khi amadi heroin number 4 kg manga dasmi sino nifu ni thoi dasmi ahum fagat khre ing lising ani taraga tari tagi hojik fawbada case puna lising ama chatre nifu go humda register tawkiba asida mioi lising ani chamaga yankhai nipan kasadi de remand tawkhe loinana chatre go humfutare charge sheet file tawkhre Case Tamaga Kunmapan pending lady, case Taragatarit Amana final report Pikre Haiki. Fatima might have a drug total number 4 heroin powder 193.9 kg, brown sugar 2690.6 kg, opium 1626.5 kg and 225 liters. WY tablet C 10 lakhs, 1 crore 8 lakhs, 5,472 numbers and 542.3 kgs. aduga phagi ba mioi singi di 2017 dagina 22 phawbuda punna resta case se 1743 case register we mioi lising ani ga samaga yankhai nipan judicial remand custody da lei satruk ka marfudra ga tare charge sheet tawgre mioi taraga mari conviction tawgre pending case 1029 lei aduga final report cases pikha khaba 17 namaga leire
ngasi chathakhiba assembly mifamda opposition gi MLA K Ranjit na 0 hour gi matamda ngarang Bharatiya Janata Yuva Morcha gi president na luchingduna kangbu amana BT Road leba Congress Bhavan de chatharamba thawong adubu akanba moong de yaningdaba phongdoktuna home supairiba house ki leader N Brain na yengsinna bataksin ke mahangna power pai haiduna tawningbata tawba tarabadi landform gi fibamda oirakpa yai haina house ki puning chingsin ke Taurambiba Congress Bhavan BT Rota Level Taurambibasi. Tauhai Daba Haibatai, Congress Bhavan gi get the Kauba, Changba, MPCC, Ngat Nanoba, security sing Isilina Singuna, Pong Lonjalaga, Iran, do Taudunaba Haigadra Lonjandanas, no way by security get Nai, but do not Maduya Hanzala Hauda, Songjalaga, Madu the Kausan, but China, Saitum the Tomjan, but Machin Tiba, Mayama, the whole social media news, the Loina Unaranga, Hariba BJYMG, President Hariba Ibumo, do not losing a daba chana hai daba thaba tawduna muk MPCC gi maduda office ta karida yamna ka henba thabak tawbase masi nungaite koi sarkar ama leribani ai oiba yai mi oiba yai union minister ba jail changi lana tawragadi akoi rules of law lai haibado madu chapchana ai pham thoena khali apai ba government pai ba party duna angam mangam ba pangtau tawnoragadi akoi war gi phimam da lakpa gi phimam da leire Non-violence oina BJYM na Congress Bhavan de Changsin bada Congress ki miyoi kayana manungdagi khulai season narakpadagi ngarangi thaudok adu thokibani haina BJYM na phongdorakle ngasi nidai patu thekta leiba thambal sangle na ngarang BJYM na Congress ta chathakiba thawong adugi matangda sengdokladuna BJYM gi Vice President Desras Yumnam na hai India ki ahanba tribal president oiriba khwaidagi matik magul leikraba Draupadi Murmu bu Lok Sabha ki Congress ki leader Adi Ranjan na Rashtrapati haibau yamna phajadaba wahai sizinabagi damag BJYM na yaningdaba utpa oina Manipur Pradesh Congress ki gate mamangda non-violence oina khongjang changsin ki adubo manungda leiramba Congress ki karmi singna nungna thomba horakpada natana ka henba khulai sizinnarakpadagi BJYM na chapchana thengnakhibani Congress ki asigumba ka henba India ki president ama adusu khwaidagi magun leibi tribal lairaba amadi women sing asibu represent tawriba miyoi amabu usitaba amadi karisu leitaba maongda Congress na Rashtrapati haiba wafam sizinnakiba adumag BJYM na khongjang changsikibani ngarangi thaudok aduda Congress party na false allegation tawduna police ta complaint tawkhi adubo complaint adugi mathakta BJYM na counter allegation ama amuk tawkhre haina phongtokhe mahang na makha taraduna hai money laundering ga mari lainana enforcement directorate na Congress ki leader Sonia Gandhi Rahul Gandhi samon tawduna kakhat pa haibase ED gi mathongni masagi mathau tawjabada BJP na onsinduna saujin bagi mathau ta de haina pendaba phongdokhe ngasi conference hall jida electronic amadi print media sing gi representative sing lakpiriba punamak poi hakna kokno na khurumjari 15th president Srimati Draupadi Murmu India gi waina first tribal amadi anishuba nupi president oirakpasida Bharat ki praja pumnamakna thagatpa phungtok pirakli adubu nungaitabadi Srimati Sonia Gandhi na luchingliba Congress party na nungaitaba amadi karem kanthainaba mayam ma phongdorkli khudamdi Sri Adhiranjan Chaudhary na Bharat ki hairiba Rashtrapati hairiba wahayasi Rashtrapatni haina mayamda sambodhit tawki madu yamna hena women's society da lairaba amadi tribal society bu yamna chaur sector ahumbu makhoina yamna hena usit thawoidabani haibaje masi logjai aduna maram oiraga masi yaningde haiduna akoina ngarang 28 July 2022 da tawreiba ikaiba pirekliba limitation do yam thine hele haiduna makhoida direct akoina yaningdabadu phongdok jarubani Bharatiya Janata Party BJP amadi party asigi mass front ki luchingba singna Manipur Pradesh Congress Committee MPCC ki office ki state headquarter da undemocratic oiba maong de changsin ki ba khongjang ado Communist Party of India Maoist CPIM Manipur state ki secretary Khatrimiyum Santana tholakpa chirol amana kanna yaning da phongdorakle chirol aduna hairibadi yaning de haiba wafam leiragasu media ki khuthang da natraga protest meeting pangtoktuna chathagadabani Madu tawdaba haibase India ki constitution amadi democracy bu singnabani haina lawgani maram asina Manipur lengang na MPCC ki officer chathakhiba BJYM ki president Baris amasung mahaki tung inba singbu faduna matik chaba charak pigadabani BJP ki mayokta leiba political party singi luchingba sing amadi miyoi kaya amadi fabu punba ot naiba kaya chathai aduna BJP ki lengak asna michang mikhai naiba thabak chathade haiba utpa pamlabadi michang mikhai naidana ain gi matung ina thabak lokhalu haina phongdorakle
Kaibul lamjauda National Heritage Park shana bahaina lepa leitana ngasisu Kaibulgi Forest Gate wakan mifam chathakhe wakan mifam asida lamdam adugi miyoi kayana laktuna sarug yaduna Heritage Park asi soidana sana bu khongjang aduda sarug yakhe asigumba khongjang singda lamdam asigi social worker oina miyamgi thabak tawriba Birla Haubizamna khongjang asibu sagatuna Kaibulda sangai gidamak Heritage Park saba haibasi मीनसु लाइनसु यारगदब वाफमनी मरमदी कैबुल चिंगमाई चंद्रपुरगी मियाम सिंह मतम सांगना संगाईगिदमक वारकलबनी अदुना संगाईगिदमक करीगुंबा थबक खरा तौबदा कैबुलदा तौबा हाइबसी मरम चाइ मरम अदुना मरी लेनबसिना हेरिटेज पार्क असि कैबुलदा सानबा कैबुल मियामना पुनिंग चिंगसिलकले नसी मियाम अमा हेंदा असोंगा मियाम असिना कुत्ति माया पाइदुना लमदम मसिदा इरमदम कैबुल लमजाव सिदा Heritage Park sana bagi dalam jangkil lagi bah khongjang di makha cakap bah mereka relasi aku kabul makha waya sosial ni kau liba area si yuksil lagi malam baduna aku ini dalam thazar ni bah cakap awang lagi ya bagi mereka kesu dan dalam masih mai kabul yang jauh dah ikut pak kabul yang jauh dah ikut pak siapa nak ikut siapa nak ikut From Aduda akan be irang thokuna police ka micham miyam ga mukna bathokre Kaibul lamjau da heritage park asi sagani haina shem birena magi thazaba du thamamada natan atopa manipur gi mafam kaya da sumana thazaba se pangrabani madugi makhada na akhoina asigi thamamgani habigi praja mayam na haraw asi leiringai tanza asiri ikam thangawdana kaibul lamjau na thaba atopa mafam mada tawgani habigi akhoida nungnang ba madi thawai nungai taba se praja gi pungning da polapati gi haw asi changsan jarapani akhoina makhada na akhoina kaibul lamjau da leiriba livelihood khogi leiriba punsigi oina sangai leifam pang ne haibadagi akoina sangba thingkraba matungdagi leiriba pajama yamna kathorakpadagi akoigi sangai la se yamna mari chepa mari ema oihalakhrabane ba masigi damakta akoina thazaba magi makhada CM Biren haidok piramba wado adugi matungina akoina thazaba si thamjaraga haraungna sangai gi ne heritage park si sarakani haibagi thazaba si thamjabagi mayokta atopam phamada sagi base akoi thachengna akoi prajamu oina thawai yam nungai jate Kaibul na sadragadi akhoi kanba khongjang ma sangsin jarakani akhoina sangsan jariba khongjang se yamna peacefully oina sangsin jabani masida yamna akhoina leidiba praja sing akhoina ngangba se tabiraktraba adagi de akhoina ngangba se akhoi se khungdang gi mi amani haina kemda mawalo biraktragadi akhoi sidagi hena akanba tara tri phaba haidrabo hongraba mayama batani Sega Road Konjeng Hazari Laikai gi Dobi Machu Lairak Amadi Jalar Lairak ki lambi asi sembi dabana maram oiduna ngasidagi matam kaktana thingjinbagi khongjang changsin ba hokre Konjeng Hazari Laikai Youth Development Club Konjeng Hazari Laikai Nisaban Women Welfare Association Amadi Laikai miyam na ngasi ayuktagi hauna lambi da sambal khajinduna achat awong tawramba sing thingjinke lambi thingbaga mari lainana Konjeng Hazari Laikai Nisaban Women Welfare Association gi member takhelambam ongbi Rita na hai lambi asi sembiu haina kayarak mamang da haikre handak bot mamang da lambi asi quality maintain tawdana koilas tharami adubo madu ikui kuidana kaikhe lambi asi main road kum miyoi kya chathok chasin tawnari lambi fattabana nong taba matamdana leikhom thokpa nong chudaba matamdana uful hoba amadi accident ngaihak leitana thokpagi thodok thokle quality maintain tawraga lambi sembiu haina tha asigi tang kunmanga da media da haikba leire adubo karimata tawraktabana ngasidagi matam kaktana lambi asi thingjinbani adhubada lambi sembiu haina phongdokhe lambi se akoina thingjinjari basigi maram se
ꯁꯦꯝꯕꯤꯌꯨ ꯍꯥꯏꯗꯨꯅ ꯑꯩꯈꯣꯏꯁꯦ ꯍꯟꯖꯤꯟ ꯍꯟꯖꯤꯟ ꯍꯥꯏꯈ꯭ꯔꯕꯅꯦꯕ ꯑꯗꯨ ꯁꯦꯝꯕꯁꯦ ꯁꯨꯡꯁꯦꯝ ꯁꯦꯝꯕꯤꯗꯦ ꯃꯃꯥꯡꯗ ꯕꯣꯠ ꯃꯃꯥꯡꯗ ꯁꯦꯝꯕꯅꯦꯅ ꯁꯦꯝꯕꯤꯕꯁꯦ ꯑꯩꯈꯣꯏꯒꯤ ꯏꯁꯤꯡ ꯆꯥꯎꯕꯅꯤꯅ ꯑꯗꯨꯝ ꯊꯨꯝꯖꯤꯟꯕꯒ ꯑꯗꯩ ꯀ꯭ꯋꯥꯂꯤꯇꯤ ꯃꯦꯟꯇꯦꯟ ꯇꯧꯗꯦ ꯃꯗꯨꯗꯁꯨ ꯑꯩꯈꯣꯏ ꯈꯠꯅ ꯆꯩꯅꯕꯁꯦ ꯃꯌꯥꯝ ꯑꯃ ꯊꯣꯛꯈ꯭ꯔꯦꯕ ꯐꯖꯅ ꯁꯦꯝꯕꯤꯌꯨ ꯀ꯭ꯋꯥꯂꯤꯇꯤ ꯃꯦꯟꯇꯦꯟ ꯇꯧꯕꯤꯌꯨ ꯏꯁꯤꯡ ꯆꯥꯎꯕꯒ ꯆꯥꯟꯅꯕ ꯂꯝꯕꯤ ꯁꯦꯝꯕꯤꯌꯨ ꯑꯩꯈꯣꯏꯒꯤ ꯕꯔꯥꯕꯔ ꯏꯁꯤꯡ ꯊꯨꯝꯕꯅꯤꯅ ꯑꯗꯒꯤ ꯂꯝꯕꯤꯁꯦ ꯐꯠꯇ꯭ꯔꯕꯅꯤ나 ꯁꯦꯝ ꯀꯆꯥꯛ ꯑꯣꯏꯔꯦ ꯎꯐꯨꯜ ꯃꯌꯥꯝ ꯅꯣꯡ ꯇꯥꯔꯒꯅ मजा एक्सीडेंट थोड़ा खंगवाना पुतबना चिंब लैबो मयाम अमा थोएबको असिगुम मयामसिदगी जुकनिनि लंबीसे फरगदि लोइनमकि अफा ओइदनिदना दैदा कइगुबा रेस्पॉन्स अम तपिरक्तबनिना अखोने तांग मापनदगी लंबीसे मतम कतना थिंजनजरगनिना मसाई पुते लंबीसे थिंजनबो पुते August amadagi mapan fawba women reservation bill pass taunabagidamag Delhi gi Jantar Mantar khongjang changsilunaba Manipurdagi ima kontraga nithoi ngasi Imphal thadokre Khwaramban Kaithil gi tongan ba Imaluf All Manipur Nupi Maruf Manipur Kaithil Nupi Maruf amadi Roadside Vendor Welfare Association gi miut kontraga nithoi na sarug yaduna Chatkhiba ngasi gi khongchat aduga mari lainana All Manipur Nupi Maruf ki president Maisnam Ongbi Sakhina khongchat adu lamtharaduna paumi singda fongdokhibada Chahi kunmanga gi mamangdagi hauna parliament amani assembly da nupi singi seat reservation pinaba taksinduna lakli adubu haukiba inglisingani tarada India gi parliament session manungda matam adugi speaker oibiramdi Mira Kumari na parliament da chada kuntrago humdoi leigadaba women reservation bill Rajya Sabha da pass tawki adubu hauzik fawba Lok Sabha da pass tawdana leire Maram asna hauzik jathariba parliament ki nongjum mifamda National Federation of Indian Women ki makhada India gi nupi miyamna rajniti gi khenaba thamdana India gi state kuntaret kunipandagi nupi sing lagduna August amadagi mapan fawba Delhi gi Jantar Mantar da leptana khongjang changsan gani khongjang asida Manipur dagi su nupi kuntraga ni thoina saruk yaru na bangasi gi khongchat ase lamthabani haina phongdokhe parliament yamrida रिजर्व नुपी सिंगी रिजर्व से थमननबगिदमक्ता अखोई भारत पुनमकी ओइना अगस्त की तारीख 1 दगिना तारीख 5 फावबदा धरना जंत्र मंत्रदा धरना फंब चचरिबनी सिगुमदबा धरना फंब चचबसिदैदा अखोई मणिपुर दगी अखोई ngasi मिहुत कुंथ्रागनी थोइना सरुक याबा चचरि Aramam nanaugi misigi achumba wayal athuba mathamda putho uhaina Joint Action Committee Against the Killing of Aramba Nanau Singna Taksin Craig Haukiba Megi Tang Anida Imphal Police Station Subspector T.S. Jitendra na luchingduna Sagolban Kangabam Lekaidagi Lekidraba Arambam Nanau Mayumdagi Faraga Puki Amade Numit Adu Maktada Sana Puthora Uhaiduna Yumda Lakminaraba Matung Ikan Kanadana Nanau Wantaraktuna Rimsta Pukhalaba Matung Laikat Nabangamdana Lekidabani JAC na thadorokpa cherol amana athuba matamda misi asida chanariba SI Jitendra bu logi oiba cherak piduna mapunchi chuppa kaisum sangda thambiyu amadi laikhidraba nanaugi loinabida masaga chanaba lenga ki thabak pibigani haina JAC ga yanaki bu wafam athuba matamda thabak oina pangthok pinaba JAC gi maikaidigi CM gi pungning chingsilakle matang sta break malomina se UGC na approved Tauraba Sivalik Institute of Paramedical Technology Chandigarh CPET Amadi Saraswati Group of College da Nursing Paramedical Pharmacy Physiotherapy na jingba tambiningba signa admission tawbiba yaragani offer tawdariba courses sing adudi nursing da paramedical da pharmacy da amadi physiotherapy da courses sing asi tambiningba singna installment basis da fee thiba yabagi khudong chabasu pizari loinana nupa amasung nupi gi separate hostel facility su laigani amadi tamba loiraba matung 100% job placement su pizagani akaknaba set ni last date of admission na July 31st ni akopa marol gi damak aikhoi gi mobile number 9915337280 amadi 9501189248 ta call tawiro break ki matungda mayam mataram okchari makha taba pau pizare Food Safety Administration Imphal West na Food Safety and Standard Authority of India ga khusam naduna wakathon amadi eat right melanga si pangthokre
It's safe, it's healthy and it's sustainable haiba theme da lamfelda leiba imagi hall da pangtokkiba thoram aduda Director of Health Services Dr. Sasikumar Mangang, Designated Officer Food Safety Administration T. Brojendro Khaba Maitai, Deputy Secretary Health and Family Welfare Dr. Sonia Oinam Nasarugake, Lamdam Aza Puthokpa Palam Singh Puna Stol Kunmanga Rob the Utke. Thauram Aduga Mari Lainana Designated Officer T. Brojendro Khaba Maitai Hai, India na ning tamlakpa jai humfutara mga surakpaga loinana pangthokpa Azadi ka Amrit Mahosab ka Mari Lainana ngasi pangthok liba thauram asi Khong na lamsang chatpa afaba machi oiba chinjak chasi haiba wakhalon adu miyamda paujel pibani aikhoi miyoi bana khong na lamsang chatpana hakchang da kanaba kaya piri numit khudingi khong na chatpa haibasi physical exercise makhal amani lamsang chatpana cardiovascular disease nagadaba kaya dagi ngakthui hakchangi saru sayangi mapangal kankhat hali Hauzik yamna kanna nanariba layengba waraba anxiety, depression, cancer na chingba hidak na layengba waraba laina kaya asi khong na lamsang nungtigi chatpa physical exercise tawbada khara makhaidi hantahanba ngami haibado ngasi miyam na paujel piri masita sunatana eat right mela haiba mela asida tongan ba food business singna landam aza puthokpa masa masagi product sing adu utle nupi macha sing amadi mama oibi sing Wat pana anemia kaya nabat thengnai adubu ICTS ki maikaidagi nutritional oiba chinja kaya fanghanduna asigumba laina kaya asi hantahanna bakana honari haina mahangna makhatana phongdokhe Ngasidi waklathon amadi eat right mela tawbu matamda partna achauba saruk ama lobiduna asigumba makal gi fortification gi manamda wa ngangbidana lecture pibidana amadi practically demonstration tawduna lakpiriba isilina khudimakta ekhoi communicate tawnaba hona jabani yamna maru oiribadi mayam sigi matakta akhoi manipur leriba mi sing ase meat and meat items mayam ama chari adu ngasidi expert scientist la aga ekhoi na chari ba meat sing ase hygienic oiribra oidabra meat karam na kakkani meat karam na preserve tawgani haibana singba sing ase research scholar scientist doctor sing lengbira aga ekhoi de awareness pibi bani india gi manungda leriba manipur su no manatraga no madi ekhoi soidana healthy india haibase masidaida ekhoi je achangba mi oi amo oiragani Kakching district ki manung chanba wabagai mayai lekai dasu maigi chawrbu kumai gi thoram pangthokre ngalaba India nganduna leiragadaba punsi haiba paujal puduna pangthokhiba thoram aduda wabagai AC ki MLA Dr. Usam Deben Kakching ki DCS Somorjit wabagai jila parisad ki JP member M Jayant Kumar yauna maru oiba miyoi kayana saru yakhe Thauram adugi matangda wabagai AC ki MLA Dr. Usam Deben haikibada state asda maigi prepaid meter system lakpa asina hana mai leibada state ki chawrba budget ama manglamba adu kanba ngambagi mathakta miyam da maisu chang naina piba ngamne haikhe ngasigi thauram gi saruk ama oina universal household electrification village electrification distribution system strengthening capacity addition NHPC one nation one grid PGCIL renewable energy SECI consumer rights PFC state achievement haiba short video kya miyam da utke loina beneficiaries singda MSPDCL gi maraktasu khana nainabagi thauram amasu pangthokhe ngasidi manipur da mai gi leiba situation si adrum 100% phare haibadi koi hai biadri marabdi 24 hours da koi laktaba madam kharido so dum leiri adu 100% phataga su 80% koi 90% di mayam na koi ningba tu bagi matam adu koi gobel koi le jeiba gobel lamati mamam da papiramba koi ki Bharatiya Janata Party ki gobel sidagi si haurka da matang lakpada ngasidi koi manipur da mai ki problem lai besi khar makai di solve tawre haibatu thamjage Azadi ka Amrit Mahotsav ka mari lainana leibak sinma thungna pangthoknariba Ujjwal Bharat Ujjwal Bhavishya Power @2047 gi saruk ama oina ngasi so district administration kamjonga loinana MSPDCL amadi NHPC limited ka khusamnaduna Fungyar sub division gi Koso village da Bijli Mahotsav amadi Ujjwala Diwas pangthokre thauram aduda Urkhul gi ADC ex vice chairman MI Jag Urkhul gi ex EM ADC Somi Mayar Awungsi, Kamjong DC, Rangnamai Rang Peter, Fungyar SDO, Duna Duo, MSPDCL, Kamjong DGM Victor Duidang Amadi, NHPC Limited ki Senior Manager, Hemam Dhanashyam Loinana, Kunja Jam Henbana Sarugakhe. Thauram aduda Department Azna Paikaliba Project Sing, Miyam the Film Oina Kaptana Utke Amadi, Cultural Program Kayasu Miyam the Utke.
Thauram aduda MI jakna haikibada Narendra Modi na luchingba lengakna anauba mangal puraknaba anauba mission semba haukre amadi DC na kamjongi kachin koya sinba thungba khudingmakta scheme amadi project pusilakpadagi damag thagatpa phongdokhe Thauram aduda mari leinana DC Peter Rang namai na haikibada asigumlaba thauram asi pangthokpana khunja singda matamgi matung ina maigi kanaba amasung hingbada changdraba yadraba amani haiba khangba ngamgani Makhatana Hausik Paliba Narendra Modi Amadi N Brain Luchingba Lengakna Asigumlaba Miyamgi Damak Ahongba Ama Purakpagi Damak Thagat Pasufongdokhe Aju function sada hi matala kai aju mini kai jina angso ke awi ina nasi kyo naka message mi kaya kana kila ja krelia mo hor sane ara like regular sala kai ne jena idumi like Alright, aman payment ikasap right, bazi it meaning ikalera. Kaya mamana, si jinmani ma, itu me economic lasala na ina katele hiwi area like charter le free and charter masulli me lamusashine. Ada free and le kita katele le jara musami lo itu me energy losses pesatra kasada kene jiwi awareness la to kise. District Administration Kangpokpi na susinduna Bizli Mahosab Amadi Ujwala Divas Kangpokpi District ke Cycle Subdivision gi manung chanba Saizangi Community Hall da pangthokre Deputy Commissioner Kengu Juringla ADC Sadar Hills ki Caretaker Chairman Hangkholan Hangsing Hanagi Vice Chairman Thangjaka Misau Hanagi Member Thongjulan Mate SDO Cycle Subdivision Bungba Maibam Kumun MSPDCL gi DGM Thanglan Sam Saijang Khungi Khunja Singh District ki Official Singh Susarugya ke Kangpokpi gi DC na haikibada Power Sector na mai pangna paikhatlaba thabak thauram sing miyam da khanganaba amade masigi kanaba launabagi matang da thauram asi pangthokpani haiki Manipur Information Commission MIC Amadi All Hairok United Club Association Ahuka ani na khusamnaduna ngasi Hairok Part 2 Mayai Lekai da leiba Community Hall da RTI gi matang da Training cum Awareness Program ama pangthokre The Silent Feature of RTI Act 2005 haibe hiram da pangthokhiba thauram aduda MIC gi Chairperson Sunil Oinam Deputy Registrar S Inau Amadi Advocate Dr. C.H. Narendra Resource Person oina wangangkhe Training cum Awareness Program aduga mari lainana Manipur Information Commission gi Chairperson haikibada Manipur Information Commission na RTI Act asi karamna miyamna sizinagani aduga governance da transparency kamaina puhalakani haibagi matang da miyamda khanganbagi wakhalon da thauram adu pangthokpani RTI Act asi movement ama ohenaba miyamgi marakta pukhalagaga afaba government ama lainaba honabada mateng pangnaba khanghanba ama changi haike Composite Regional Center for Skill Development Amadi Rehabilitation and Empowerment of Persons with Disabilities Imphal na District Administration Chandel Amadi DSW Chandel ga khusam naduna differently able oiraba singi changdraba yadraba khuchukulai sing lem ni genthokpagi thauram ama Chandel District Multipurpose Hall DC Complex ta pangthokre ngasi pangthokhiba differently able oiraba sing da lem na khuchukulai khusinnabagi thauram adu ADIP scheme Department of Empowerment with Disability Amadi Ministry of Social Justice and Empowerment Government of India gi meeting makhada pangthokhibani ngasi gi thauram aduda mayang langbam Rajkumar Deputy Commissioner Chandel District na khangatlaba beneficiary nimpugo humdoida polam sing adu khusinakhe ngasi pangthokhiba thauram aduda DSWO Chandel Case Technician DPO Chandel Keranjit SDC Chandel Motel Saka Official in charge CRC Lani Areng Aimol na chingba maru iba thaupuba kaya susarugya ke ngasi 16 Assam Rifle Lilong Amadi All India Tanjam Insaf AITI Manipur State Council ani na sinduna u thabagi thauram ama Lilong Haurebi Turel Ahanbi Darul Ulam Idiga Ground gi akoi bada pangthokre ngasigi thauram aduda 16 Assam Rifle Lilong ge Major Deepak Amadi AITI ge National Secretary MD Slaudin Thomi Singh Amadi Madrasa gi Mahiroi Singh Oza Singh na sarugya khe Malim gi oina aying asagi khan kairak pa asidagi kharat oirabasu kanba ngamnabagi pandamda thauram adu makha tanasu tongan mafam kaya da pangthokhigani hairi matang asta aten break amagalomina se
Pony TV-na makhal mathel-gi thoram-sing sandok-tuna miyam-gi seba tawjari. Masida hena mai paknabagidamag Pony TV-gi YouTube channel amadi Facebook page-ta like amadi subscribe tawbirau. Loina na MCTV-gi channel number 988 amadi ISCOM-gi channel number 142 da miyam na miteng tabiduna mapung faba channel ama ohenbiyu. Hena mai pakpa channel ama oinabagidama Pony TV-gi contact number 9362511104 da contact tawbirau. Makada pijariba contact number natraga email asida miyamna suggestion pibiraknaba hajari. Miyamgi suggestion bu khawrangna ngaijari. Break matungda mayam taram okchari makataba pau pizari. Thaubal district ki Salungfam mayai lekai da leiba Furit Sabam neta kauba laumi amana social media ki kuthangda Manipur lenga ki agriculture minister T.S. Bishwajita mafam adugi laumi sing urea har fangdabagi awawa mayok nare haiba wakat ama tarba matungda ngasi official sing thaduna har fangankhre. Minister ki maikaidagi pirakpa har adu district agriculture officer Thaubal N. Joy Kumar na luchingba official kangbu amana netagi mayumda chatuna punna laumi yangkhairomda yanthokhe. Urea har genthokpa aduda saru yakhiba laumi PH neta na phongdorakpada Manipur lenga ki agriculture minister T.S. Bishwajina laumi singi waka tabiduna ngasi har fanghanbiba asi yamna nungaijai. Minister bu hainingai leitana thagatchari matungda so har gi awatpa leitana bo honabiyo haina minister gi puning chingsilakhe. Har lauba lakiba Furit Sabam mema kaubi nupi amanaso Salungfam hariba khungang asda ising leitabagi awaba mayoknari. Laikangda lau pana ba honabada awaba mayoknari. Asigumba har fangdabagi awaba cheraksida minister na har kharada oirabaso pibirapa asi yamna nungaijai. Fau taiba sitabagi awaba asidanga kokhalabadi hena nungaigani haiba wafam phongdokhe. Har khara pubirakdana akhoi bu khara awaba ko hanbire ngasi akhoi laumina wabagi mati wabadi khulang namatana bida yadabani na akangba phoidana mayam tingye fauna amata taiba siti akhoi di yamna ware laukare eraga kapi huji hara su phangdaba adagi namasu lai yadre ising marakta pengmana tabani na akangban da pengmani na ware na namasu amta phangdre suki mati wabadi laitre aduna ngasi thawangi ban officer lakpidana akhoi gi awaba khara kopirare hara khabi bidana. Global Naga Forum GNF na sinduna ngarangdagi Kohima dagi lamtharakhiba numit nini gi Naga Solidarity Walk ngasi Senapati yawraktuna loisinkhre. One People, One Destiny haiba wakhalonda pangthokhiba khongchat aza Assam, Nagaland, Manipur amadi Arunachal Pradesh da khundariba Naga singna saruk yakhe. Kilometer marifu hena chatkhiba khongchat aduda saruk yakhiba singna maramda ngarang yawraktuna ahing ama yareklaga ngasi ayuk Senapati gidama khongsalakibani. GNF ki advisor Dr. Bisar Sanyuna khongchat asna Naga singbu amata oina punsinduna Naga gi puwari amadi lam singbu ngakpagi pandamda pangthokpani haikhe. Wakhalon manaba apunba wama kangleipang na lakliba August ki tangkun maitai lona India gi 8 suba schedule da chankhiba chahi kuntra mapung farakpagi ningsing thauram Manipur Place kapta pangthokani haina wama kangleipang na thadorakpa chirol amana khangalakle. Thauram asigi manung chana lamdam asigi aiba singna ijaba mamangda larik oina phongkhidriba maton chongkhalakliba maitalon haiba hiramda wahai pareng kundagi kuntra muk sangba saideng lakliba August ki tang 13 faubada wamada thajin birakna bakhangalakle. India gi awang nongpuk state singi manungda ingkumja lisingani kungi April dagi ingkumja lisingani kunithoi gi March faubada Assamna khud chalaba matungda siba amadi police ka khud thoknabada sibagi masing khwaidagi yamba state oide aduga Nagaland na khwaidagi yamdaba oide wafam asi Minister of Home Affairs na MP Dr. Abdul Sahamad Samandina hanglakpa unstated question amagi paukhumda phongdokhibani. MHA gi data aduna Assam da haiba matam aza custodial dead nifuga mathoi amadi police encounter da miyoi kunithoi lekhide. Nagaland da custodial dead ama amadi police encounter da ama Manipur da custodial dead ani amadi police encounter da ama Meghalaya da custodial dead kun amadi police encounter da ani Sikkim da custodial dead taruk amadi police encounter da amate yaukhide Tripura da custodial dead taret amadi police encounter da amate yaukhide
Mizoramda custodial death taraga mathoi amadi police encounter amate yaukide amasung Arunachal Pradesh da custodial death manga amadi police encounter da ama lekide haina palle. Twin-seater MiG-21 aircraft ama kaibada India ge Air Force pilot ani laikhidre. Thaudok asi Rajasthan ge Uttar Air Base tagi routine night mission gi damak pairakpada bomber manakta ngarang numidang pung 8:10 rom chatpa adwai da thokibani haide. Laibak thiba thaudok adu da laikhidraba Air Force pilot ani adude Wing Commander M Rana amadi Flight Lieutenant Avitya Balne. Air Force pilot ani na laikhidabada nungaitaba fongdokladuna laikhidraba pilot ani gi imung manungi awabadasu saruk yari haina Indian Air Force na fongdokhibaga loinana thaudok asigi matangda thijinnaba court inquiry order amasu thokre haide. Mumbai gi Andrew West Chitrakot Stadium manakta ngasi nungthil pung 3 rom tarakpada mai chakre thaudok aduda fire engine punna tara amadi water tank anina mafam aduda changsinduna mai muthatpagi thabak chathakhe. Andrew West Chitrakot Stadium manakta mai chakiba aduda sathina chakibana level ani yauki haide. Amadi ngasigi mai adu dukan amadagi haurakhiba oiramba yai haide adubo kari maramdagi matau karamna mai adu haurakibano haiba khangde haide. Hauzik fawbada asok apan nangambagi pauliti haide. State asigi oina haukiba pungkun marida miyoi punna miyoi marifu nipan positive oikre miyoi siba amata yaukide. COVID-19 Command Control Room dagi thadorokpa report amagi matung ina haukiba pungkun marida nupa nifuga mathoi amasung nupi yangkhaiga taret punna marifu tara nipan positive oiba yaukre. Hauzik fawbada punna miyoi lising aniga jama kun mapan laikidre. State asigi oina hauzik fawbada miyoi lag ama lising kuntraga taret Chamapan marifu mari positive oikre. Masigi manungda miyoi lag ama lising kuntraga manga chaniga nimfuna recover tawa ngamkre. Active case ta miyoi chatruga taraga manga laide. Recover rate na chada marifu tara nipan dasmik sino ahumni. Union Health Ministry gi datagi matung ina India da haukiba pungkun mari asida nauna COVID-19 positive oiba miyoi lising kun chamirga supna mapan thengna kre amadi miyoi kuntraga ni thoina laikidre. Masiga tharaga hauzik fawbada lighted as na maram oiraga laikhidaba migi masing puna lak manga lising kun taruk chaniga yangkai nipan oikhibaga loinana hauzik India da COVID na naduna leiba migi masing na lak ama lising nifuga humdoi chamapan marifu nipan da hantarakre. Positivity rate na chada manga dasmik ama ani oikhi amasung fagatpagi chang na chada marifutara nipan dasmik mari nipan oikhe. Health Ministry gi matung ina hauzik fawbada laina asagi ngakthoknaba laibak asigi oina crore chani ga sumna ahum hena COVID vaccine kapthokre haide. Manipur gi amata ngairaba hockey masana asigi apex body oiriba nupa amadi nupi ani gi apunba hockey association hockey Manipur gi regular function athubada haugadabana maram oiraga hockey Manipur gi makhada affiliate tawduna leiraba club organization association singna khuman lampak hockey stadium da leiba hockey Manipur gi officer lakliba august ki tang amadagi tang tara fawgi ayuk pung nipandagi na tara fawgi manungda affiliate tawnanaba amadi mari lainaba che chang pisin biraknaba ningsingjari haina hockey Manipur gi secretary th mani harna ngasi thadorok bacharol asapali piriba matam asigi manungda affiliate tahodaba amadi mari lainaba che chang pisil haudrabadi singi wakat laujar haide. Aroibada moroiba pau umna pizari. Gari huran basingi matakta midyang changnaba SIT semduna leide haina Chief Minister N. Brenna Fongokre. Opposition gi MLA ke Ranjit na 0 hour matamda BJYM gi thomi singi thawong yaning daba fongdoktuna house gi puning chingsin kre.
Kaibul lamzauda heritage park sanaba haina lepa leitena ngasisu Kaibulgi forest gate wakat mifam chathakre hauzik irang thokle Sega Road Konjeng Hazari Leikai gi Leirak amadi Jeller Leirak ki lambi sembi dabagi mayokta matam kaktana lambi thinjenbagi khongjang changsinkhre Amadi haukiba pung kunmari da Manipur gi oina COVID-19 gi anauba case marifutara ni pan thengna khre asiba amata yaukidre Matang isda hauzik numidangi Pony TV Prime Time News losinjare Manipur da tholiba ipaw sing khangna bagi damak Pony TV wi teng tabiyo